Ahanbada Maruoiba Pau, India's President Draupadi Murmu na Sikkim's Governor Lakshman Prasad Acharya bu Manipur's Governor in charge oina hapada ayaba pikre. Niti Ayog ki Mifam Amade Chief Minister Singhe Conclave ta Manipur ke Chief Minister Nongthoma Birena Prime Minister ga tongana unaki balai brahina AICC ke Lujimba Jairam Ramesh na hanglakle. Maitai Furup Scheduled Tribe Status Bibinaba Union Minister of Tribal Affairs Joel Oram Amade, Health and Family Welfare Minister JP Nadada Memorandum Pishilagani Haina, Shiv Sena Manipur State Unit ke President M. Tombina directly. Amade Manipurda thokliba irang asi lakshinaba hotnabada CRPF na achoba thodang lobaga loinana angam mathakta mateng pangli haina Union Home Secretary Ajay Kumar Balana phongdorakle. Times of Manipur ge nungthal ke Manipuri pau meeting tabiri bakum namakpu CHAPLINA MAISNAM na krumzari hozik pau sanduk na bizari. India ge President Draupadi Murmu na Sikkim ge Governor Lakshman Prasad Acharya bu Manipur ge Governor in charge oina hapada ayaba pikre hiramasi ge matangda agency de ge fangba pau aman hai state amasung union territory kharage Governor Sindok Sinjin tawbada hana Sikkim ge Governor Lakshman Prasad Acharya Assam ge Governor oina appoint tawkibag loinana Manipur ge Governor in charge oina thawpuna ba habdakibane. Masiga iroinana Punjab ke Governor amasung Chandigarh ge Administrator oina thawpuriba Banwarilal Purohit na Peselakhiba resignation letter ama President Draupadi Murmu na ayaba pikibaga loinana mahaki mahuta Gulab Chand Kataria na Punjab ke Governor oiragane. Pau asina makatan hai Jharkhand ge Governor CP Radhakrishan bu Maharashtra ge Governor oibada ayaba pikibaga loinana Santosh Kumar Gangwar Jharkhand ge Governor oina thawpuragane masiga iroinana Haribau Kishan Rao Bakre Jishnu Dev Verma Om Prakash Mathur Raman Dekha Amadi H. Vijay Sankar na Matang Sitna Rajasthan Telangana Sikkim Chhattisgarh Amadi Meghalaya ge Governor oina appoint tawkre loinana Union Territory Pondicherry ge Lieutenant Governor na K. Kailash Nathan na oiragane nauna thukliba appointment sing ase office charge puba hobadage chatnagani haide. Panbayabadi Manipur ge Governor in charge oina appoint tawrakraba Lakshman Prasad Acharya ase Uttar Pradesh ke Legislative Council ge member oina Kumja Lisingani Subna Taramanga dege Kumja Lisingani Subna Kunhundoi Fauba oiramke Mahal Uttar Pradesh BJP State Unit ke Vice President oirambagal loindana Kumja Lisingani Subna Tarama Panda Prime Minister Narendra Modi na Mikhal Thengna Kiba Varanasi Parliament State ke BJP ke election convener so oiram ki haile. Prime Minister Narendra Modi na chair lauraga pangthokiba Niti Ayog ke Mifam Amate Chief Minister Singhe Conclave ta Manipur ke Chief Minister Nongthoma Birena Prime Minister ga tonga na unakiba lebra haina AICC ki Luchingba Jairam Ramesh na hanglakle hiramasi ke matangda AICC ke General Secretary in Charge Communication ke thawpuriba Jairam Ramesh na mahaki X account da thagalapa post aman hai Prime Minister Narendra Modi na chair lauraga ngarang pangthokiba Niti Ayog ke Mapan Suba Governing Council ge Mifam Amadi NDA ga Chatminariba Party Singhe Chief Minister Singhe Oiba Conclave Amada Manipur ge Chief Minister Nongthoma Biren so sarukya ke matang asida Manipur ge miyam na ichamcham na hangba wahang amade Manipur da hozik oiriba fibamasigi matangda Chief Minister Nongthoma Biren na Prime Minister Narendra Modi ga tongana unaduna khanaba laikibra haibasine Mamang chahi ge me tang ahum dagi Manipur da thokliba irang asiga mari leinana
Prime Minister Narendra Modi gi Ukraine khongchat asige mamang natraga matungda Manipur da laknaba Chief Minister Nongthomam Birena takshinba leibra haiba wafam sing Jairam Ramesh ke post aduna makata na hanglakle. Maitai Mitai Furob Settled Tribe Case Status Pibinaba Union Minister of Tribal Affairs Joel Oram Amade Union Minister of Health and Family Welfare JP Nadada Memorandum Pishilagani Haina Sif Sena Manipur State ke President M Tombina Fundurakle Babu Parada Leiba Sif Sena ge Office ta Pangtokpa Paugi Mifam Amada Wafam Ase Fundok Ladana M Tombina Hai Ipa Ipu Singna Thambiramba Lamkhay Ase Kaihandana Thamse Hairabadi Aikhoi Amato Oina Punshinba Matam Yaure Yalhomi Ama Oina Poklaga Isage Lamkhay Ngakchaba Ngamdrabadi Aikhoi Hinglubagi Kanablaite Masida Political Party Amana Amabu Hundok Hunjin Tawdna Political Gi Khudong Chaba Lownabagi Matam Su Nate Missing Yamdaba Maitai Furup Kansi Hairabadi ST Natana Atopalambi Laite Tangai Fadaba Sigi Yenglaga Ngase Delhi Gidamak Imphal Thadukuna Maitai Mitai Furupta ST status Bibinaba Minister of Tribal Affairs Joel Oram Amade Union Minister of Health and Family Welfare JP Nadada Memorandum Pishinduna Takshilagane Politics Haibase Lebake Yaifanabagi Taubane Irekpak Ifurup na Leikha Tarap Tana Mankrama Matamda politics Toba Yaroi, Quaidagi Maru Uribade, Furup Amade, Lebak Kanbane Haina, Mahakna Makatana Funduke. My Magi banner gi my Magi Tongan ba agenda my Amalergashu. Ipaipu Tambiramba, Ipaipu the Tambirabalam Kanadam Honabada. I quite shiki issue Simade. I quite Punna I quite think the minister have say, Chief Senagi, Maki, President Moina. Mayang Hushinjaraga, appeal Tozari, Mase, Aina Karidagi, Hire no on a Hybamatanda, Akoina, Tumang, Loina Yang Matunda, Aduki, Bahapadu, Intisan Tarakanda, Mayam the appeal Tozavane, Masaj the Equake, political party, mileage Launaba, Launaba, Konaba, press media, the this and that over, please stop. Ninkatam, Magidamakta, Matam Sang Waraba, Punamak. Ton agenda Mayam Leviramani Adumo, Ipaipuna Tambiram Lamkoi Convincity, Mayam Punong Tangkoi, Pipe Amta Talk Shahaba, Siki Porsimuga. Manipur da Tokliba Iranga se Lakshin Nabahot Nabada CRPF na Achoba Todang Lobuloinana, Lanjanari Basengi Mateng Angamba Takta Pangli Haina Union Home Secretary Ajay Kumar Valana Directly, Central Reserve Police Force K, Marifutaruk Suba Rising Dega Marine Lena Pangtokpa Thoramda, Wafamase Fondukladana, Ajay Kumar Valana Hai, Tatara Mari Hena Manipur da Tokliba Iranga Sinamaram Oiraga, Fibum Soklaba State Asige, Law and Order Gifibum, Fagatna Bahot Nabada CRPF K, Personal Singna Achoba Todang Loragala Clay. CRPF के पर्सनल सिंगना अहनबा थौदांग कया लौरी हाइबसे मणिपुर दा थोकलिबा थौदोक सिंग असिदगे मयेक सिंगना खंगबा ngamle हौजेक फाउबगी ओइना मणिपुर दा CRPF के पर्सनल सिंगना लौरीबा थौदांग असे अदुके मतेक चाउथोक चनिंगाई ओइ स्टेट असिदा हिंसागी थौवोंग सिंग लाक्षिनाबा होटनबगी मथक्ता इरांग असिना मरम ओइरगा लांजेनरीबा म्याम मपुंग फाना ngak senbagi thabak chathare Laibag asida makal makakya ge singna basing leptana thorokpa maramna experience amasong discipline laiba personal sing lobagi tangai fadaba chawna leirakli maramaduna Agniver ge recruitment da chada tara Central Armed Police Force ke reserve toragani haina Ajay Kumar Valana makatana fongdoki panbayabadi mamang chahi gi me tang ohum degi Haukiba Manipur gi irang ase Lakshin Naba Indian Army amasong Central Armed Police Force ke personal listing contractor rom center na deploy toba lekhrabane Prime Minister Narendra Modi amasong BJP ke National President JP Nadda preside tawduna ngarang New Delhi da leiba party asige headquarters ta pangthokpa BJP ke Chief Minister Singh ke apunba mifumda Manipur ke Chief Minister Nongthoma Biren so sarukya ke NDA ga chatminariba party na lengak paiba state Singh ke Deputy Chief Minister Singh so sarukya ke ba
Mefam adu irang thokliba Manipur ki Chief Minister N Birena Prime Minister Narendra Modi ga loinana saruk yaminaba ahanba mefam oire. Chief Minister Singhi Conclave ase ngarang Rashtrapati Bhavanda Prime Minister Narendra Modi na chair loraga pangthokiba Niti Ayoke Mapan Suba Governing Council ge mefam loiraba matung numidang wairamda pangthokibane. Chief Minister Singhi Conclave ase ngasi fauba chatharaba yai haina thajanare. Conclave aduga mari lainana press na fangba pau amana hai mefam aduda Handakta Lushin Kiba Lok Sabha Mikhal Amasong State Kharage Legislative Assembly Mikhalda BJP na P Kiba Performance Scheme Matang da Kanake Loinana Welfare Scheme Sing Miamda Matau Karamna Yohangadage Amade Lakadauriba State Kharage Assembly Election Gi Matang da So Kupna Kanane na Ki Haide. July Kuntra Mathoidage, Pamgadoriba, Manipur Legislative Assembly Mifam Masida, Education as Department Ki Makada Kumja, Lisingani Subna Tara Taruk Taranipan Batch K MTS Long Naba Pangtokiba Written Test K Result, Akak Naba Matam Amathaduna, Haidok Naba, Tang Taba Fireb Low Drabade, Makal Maka Kyagi Kongjang Jangsilagani Haina, JSC Ki Maikadigi Akanba Wafam Tamlakle. Hiramasiga Mari Lainana, JAC Education as MTS Written Test completed 2016-18 batch K candidate Singh Nase, Kaisampat Laimazam Laikai Mamang the Leba, Yaifatoni Community Hall that Wakat Mifam Chatakre. We demand immediate declaration of MTS result. MTS candidate Singhi Punsi Kanbiyu Amade. 7 years waiting for result is not a joke. It's a crime. Haiban Chingba play card kaya season aduna chatakiba wakat mi maduda. JAC ke secretary Laishram Ibumchan Hai. Education as Department ke Makhada Kumja Lisingani Subna Tarataruk Taranipan Beach ke MTS Long Naba Pangtokiba written test ke result Haidok Naba JAC na Mamangdagi Marilay Naba authority sing that taksin tuna lakpane. Adubo Hosek Fauba Marilay Naba sing na tabakta ontok tanatamle. Thawong asina candidate listing Kuntaruk Rom Mirai Duna Thamle, Hiramasiga Mari Lainana, JAC na Chief Minister Gi Bangloda Thomjinba Yauna Education Minister Amade, Mari Lainaba Authority Singaso Unakrabane. JAC Gi Mihut Singh na Hiramasige Matang da Chief Minister ga Unanaba appointment kaya rak Laurabaso Chief Minister ga Unaba Pangdana Lady. Asigumba Lenga ki Thawong Ase Pendaduna Ngasigi Wakat Mifam Ase Pangtokpane. July Contra Mathoidagi Hogudariba Manipur Legislative Assembly Mifam Asida, Hariba Recruitment Examination Asige Result Ase Akak Naba Matam Amada, Haidok Naba Fireb Laudrapade, JAC na Makal Makakyagi Akan Makongjang Changsilagani Haina Mahak Namakata Ke. Sahi Nipan had strike Dana Togoya Batokzare, Togoya Batorokasu Gomena, Tabi Daba. Assembly session cutting Gisu, Haidokani have a Polama Miam, the Namtak Toragadum Tambiba, the region of Sestok Tortaba. Sidegi Mayamsna, Togoyaba, Exanjation Bangladesh, Tomjangre, Education Minister Unagre, Unabayaba, Marine Authority, Loy Unazare, Adoga Sem, Bilan Masasu, Unabagi, Employment Orders, Masingangam to the Lore, Adogo Sem, Bilan Masana, Akogi, Sibu, Unabagi, Ayabas, he Nipan and a Pivitaba, Yamna Yaningaba, Piantaba, Pokotagi, Nasi, district, Mayam Manipur, the labor district, Kuting Bakaki, Kasinkoya labor, multitasking staff Takiba. Applicant Singna, Honorable Tokana, quite important set of Japanese. Jeribam Police Station ki OC Inspector S. Ibotombina Luchingba Police Station asigi team amana Jeribam ki tongan ba mafamda hangba relief camp singda changsafam lawriba inmate singa unaduna wari watai sana kre. OC Ibotombina Luchingba Yangsin Kongchet Aduda, Jeribam Higher Secondary School, Chingdong Lekai Government Primary School Amade, Harinagar de Leiba Children Home the Hangba Relief Camp the Changsafam Lawriba in Metsingi Apen Pendage Matangda, Wari Sanake, Nudana, in Metsingi, Maikai dege, Bokalakiba Wakat Singi Matang the So Kupna Kanake. Kongchet aduga Mari Lainana Relief Camp Sing Asida Changsapam Lawriba Angang Singda, Aja Ataki Potlam Sing Tengpang Piram Bagaloinana, Stand Fan Amade Selling Fan na Chingba Potlam Kayaso Piram Ki Hare. Upal amana miyoiba amagi punsida kayamuk yamna kanaba pibage haibase aikoi punna khangmin naduna kaitharakliba mahosagi fibam ase kanana hotnamina se haina Forest Department ke Chief Conservator Longzam Joy Kumar na fundurakle World Nature Conservation Day ga mari lainana Arambai Tengol Wangoi
Yumnam Huidrom Amade Wangoigi, Miyamna Wangoigi, Lining Tho Sanamahi, Lampakta, Chatakiba Uchara Tabagi Thoramda, Wafamase, Fondokladuna, Mahaknahai, Manipuri Oina, September Tab Haubagi, Manunda Uchara Laki Yankai Tanaba. Thaba ngamnabagi pandamda Chief Minister ge meeting makada Forest Department na akan mamongda hotnari isa-isa na thariba uchara sing adu hinghanba haibase yamna maruoy ngasi malenggi oina honglakliba aying asagi khal ase kanbada aikhoi khudingmakna achouba thodang lominasi haina mahakna makata na phongdokhe Thauramadu mari lengnana matam kayagi mamangdagi uchara thaduna laklaba Hidang Mayum Bihari bu ikai kumna bu utpo oina Forest Department ke maike dagi appreciation certificate amadi sel ge mana khusina ke loinana makata na uchara sing thanaba Forest Department na uchara kaya so piragani haide group amana kare doge sa akoi uchara khaida thajage kaya mu thani kun mapambi kun kuthang tang thajage akoi mado protection tawagi saman khabagi akoi mado senabagi sinjai bagi wagani hadna yang khai sam tang thawna hai ma samsai da akoi mado ngam kun thajage moina thaba keno digi usar do kun mun du kuladum aduna hoye akoi na tamgado parase akoi upan thaba yamaru hoji thare ari anga mayam hoji tawra fencing ka khadar khodan tawrese akoi di thare ngasi usar yang khai sam thari base masi loina hin basani akoi targe aduna adagi not only ngasigi World Nature Conservation Day si celebrate tawbana tana akoi gi lamdam sigi agi yamba ina se hajagi bodo lone fighter climate change ki ngasigi samasya mayam sigi mathanta fight tawjariba simba sama se masigi akoi kidang encourage taw si taw ji haidna koi kunja mayam de pola phawrga tawbani Lambi sorokta mapam chadana amot akai hundopagi henabi thadoklase Isamaki sumang mangol luna nana thambagum miyam na chatliba lambi asisu luna nana thamlasi haina Arambai Tengol Unit 18 ge commander Kersen Thodam na phongdokre wafamasi Arambai Tengol ge Lujingpurel koronganba khuman ge meeting makada Arambai Tengol Unit 18 uripok na sinduna uripok kangchup lambi ge cherap court ge iroisemba fawba chatakiba cleanliness drive amaga mari leinana phongdokhibane Mahakna makata na hai lambi sorok haibase aikhoi ki sakyeng mingsel ne maramaduna lambi sorok luna nana thamba haibase yamna mak tangai phade yumgi amot akai seng puthok raklaga lambi sorokta pashinba natraga turelda thadabagi hainabi ase thadoklase yumgi amot akai seng ado mafam chana tasinduna thambiraga sewage vehicle lakpada sinabiyo lambida amot akai pashinba asina lambi ge masak Thihan batan natana lambida chathok chasin tawriba miyoi singda chauna khudong chadaba mayok na hale Arambai hairaga lan khaknamak thengnagani haibeleite miyamna awaba taraklaba matamda mateng pangnabagidamag Arambai Tengolna matam pumnamakta sem sadana lei haina mahakna phongdokhe Uji ako'y natawjay ba social service kasi uji korongan ba itaw korongan bagi minyan makada ako'y kasi tang kulipan pamahin mo kasi na ako'y any unit kuri maki ay tare ako'y Manipuri lai ba ako'y libat sila iba unit kuri maki Arambai Tengol na ako'y na maki na social service ama kasi taw kuni ado ako'y jurisdiction na unit 18 gi uripok pa rin siya ulap sitok chamtok pa ako'y na angam makara daw sitaw kina uji pakwi sitaw ri teboloy nam kulaga ko na duna ado lunan ba isi ako'y lambi sorok ay ako'y sakin yin namni aduna yari kay de lunan at amnaba ko na minase ma'am na si ako'y Arambai makiri ay siya ado kari gumba ako'y amot pa pataba hokti lang ko su maham chana lang ko ba sige panam na taw gule ko na taw ana Arambai haga ako'y na lan khatta thena kani ay leke baza gi angam mateng ako'y na songya kani haina asi bak kalai left to left gani phongpham jo halaro Paugi marak thanna atenba break ama lominase Imphal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam gachunaba mongda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, case management, relapse prevention program, relationship building worksheet,
family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asinasing bane. Malaysia gi Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahosagi punsida halakpa ngamkrei treatment center asida laidiba staff pumnamag national amasung international gi thakta training fanglaba ngaktani hafta khudingi medical officer na treatment lawriba khudingmag routine check-up tawduna yamna checksina layeng chathai amaromda treatment center asida laidiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu. Break ki matungda miyambo amuka hana taramna ukchari makataba pausing pizari land restoration, desertification and drought resilience haiba theme da humfutara manga suba ban mahotsav ka mari leinana Central Forest Division Forest Department amadi ibuthau margin khubam kanban lupna sinduna ngase ibuthau margin khubam haingang chingda u pambi chara chamanga gi mathakta thakre u chara thabagi achamba thauramduda ibuthau margin khubam kanban lup ke thaumi sing amadi Central Forest Division ge personal singna sarukya khe Thauramatuga Mari Lendana, Ibuthau Margin Khubam Kanbalup ke President Nauroibam Jugin Nahai, Chaukalakpaga Iroinana, Ekoi Mioi Bana, Ching Pa Turel, Umang Wamang Ching Ba Mahosagi Saktam Singda, Akaibakaya Pidunalakle. Ngaside, Ekoi Mioi Bana, Umang Wamang Leptana Koktora Padage, Malemni Oina Global Warming Gate, Chang Tapna Hengalakle. Kaitharaklaba mahosagi khal asina maram oiraga ngasidi matam amada uramba uche waya kaya uba phangkitre chingmai kaya maru koklakpana landslide mudslide flash flood na chingba kaya thoktuna khudong chadaba kaya mayuknare chawkhat thaurangi mingda wetland kaya humjinduna yum sajinbana chingba kaya chatharakpa asina ngasidi mafam kayada ikang thokpa aduga nong khajiktang tarakpaga mafam khadatna ichaw mayuknare kaitharakliba mahosagi saktam ase hanagi saktamda hanjilhanse hairabade maru kokhraba chingmai sing asida aikoi pak sanna u pambi thabagi thabak paikhatse haina mahakna phungdokhe ngasi si wall environment de mari leinana adong laba mass tree plantation gi program koi udong margin khubang kan luki koi thomi singa department of forest ki koi gi forest ki sinau singa punna asung laba kalok ki sinau sing kayama si yaure siga ngasi si aktung laba ptv da mangsel lagli ba dum ba umang kok thok pagi water kayama koi gi len was lenda lermak mayama mangjal lakpa learn restoration tawgaba kayama mangsel ba punam aski kanna ba khajik tawrsu malem sida afaba khistang onana ba malem da hanagi thaini digi lerakpa dum laba mang ghraba adum ba singi saruk mangjal lakpa tampaki sarukta len was tawrumba ko gi was len kayama lerma da mangsel lakpa sina khawdu ising charukpa thoning da ba tagadaba kumda nong taraktaba tahaningu matamda neta dry thokdan drought thokpa suma kayama thokpa si khajik tawrsu adum laba wall environment de mari lenana bono margin khum kan baluki maikai dagi khajik tawrsu kanglei sa sibo khajik tawrsu kan mangamna bane haidana akon ngamjaba haipa lepal uwa khradang akoi mayam pura mangna thamina bagi thormasi pangtok jabani Manipur da thokliba irang asina maram oiraga maitai furukki nupi amasung angang singna mayoknariba chaitheng amadi khudong chadaba kayagi matangda kokomi women wing gi maikedagi National Commission for Women gi chairperson Rekha Sarmada wakachirol ama pisinkhre hiramasiga mari leina kokomi women wing gi coordinator wai lyric leimana project piraga thadorakpa cherol amana hai
Hojik thokliba irang asigi victim oirabi nupi singi chap chaba document laukhatnaba commission ki akhanaba monitoring cell ama semnaba rekha sarmada takshin khrei monitoring cell asina pikhalakpa reporta yumpam oiraga irang asigi chaitheng phanglibe nupi singda relief pibinaba cherol aduda makhata da taksin ke National Disaster Relief Force, National Disaster Management Authority natraga atai government ke body singa luinana masak naiba national company singi senthang makhada Manipur gi oiba special economic center ama hangnabgi wafamsu rekha sarmada khangan khrei hairiba center asige pandam de irang asigi chaitheng phanglibi nupi singi senthok leingnaba thorang paikhatmane masiga iroinana thokliba irang asigi victim oirabi nupi macha singi akhanaba hostel ama hangduktuna makhoibu mahai tambagi khudong chaba phanghanbagi wafamsu cherol aduda takshin ke Wafam Singh asiga iroinana lebak asida leiriba educational trust singna sponsor toduna mahairoi nupi macha singbu mahai tamba phanghanbiyo haiba wafam yauri loinana irang asigi chaitheng phanglibi nupi singgi akhanaba thorang lokhanaba center amasung state government ta commission ge maikaidagi khanghanbiyo haiba wafam singh so yauri haina cherol asina makha tarakle Irang asina maram oiraga low uba ngamdana leiriba thangjing chingyagi lawfam singgi compensation pidrabadi lakliba tangkuntra dege khongjang changsingani haina tawramba du lenga ki cabinet mifamna lomi singda sel gi tengbang piragani haina warib lawkiba maramna khongjang handoklagani hairi hiramasiga mari leinana Loirang Kendra apunba lomi sinmi amsung nupi lupke secretary na khudek piraga thadorapa cherol amana hai haukiba tang kunithoida lup asiga UCM Moirang unit ka pullaga mifam ama pangthokhi mifam aduda mamang chahida low pan bangam khidaba thangjing chingyagi lawfam sing torbung bangla phogakchau ikhai kwakta turel mapal Tera Kongsangbi Ngangkhalawai Tronglaubi Thamnapokbi Naran Saina Sunu Sipai Amadi Fubalagi Lomi Singda compensation Pithoktrabadi Lakliba Tangkuntra dagi Khongjang Changsinba Haina Warip Lokhe Adubu Handak Form Kiba Cabinet Mifam na Ani Suba Tangkaki Oina Lomi Singi compensation Pinaba Warip Lorakiba Asina Khongjang Ase Matamgi Oina Handokle Lomi Singna low palhodaba lofam singi document hazilabasu lista yawraktaba sing local MLA Bishnupur district DC amadi BO yawna lomi lopka tanadna lomi singna pamliba adu thabak oina pangthoknaba khanghalakle hainasu cherol asina makhatari Koki Kutlai Paiba Singhi Lan Ngaktok Naba Hotnabada, Nomai Maruna Panbadagi, Hauzik Awaba Mayok Nariba, Hairokdagi Kul Ngakba, Ningthozam James K. Anan Layang Da Karadang Oirabasung Mating Oinaba, Uripok Apunba Lob Amasung Uripok Apunba Nupi Lupna Sel Giteng Bang Pikre, Chahi Sigi April Tang Tara Nithoida Tengnopal District Machi Police Station Kwanba Genzang Kuki Kulda Koki Kutlai Paiba Singna Maitegi Kultamna Nongmay Caption Duna Attack Chatarak Padage, Madubu Ngaktok na Bahot na Bada James Nongmay Maruna Pan Badagi Asok Apanang K, Maduna Madam Oiraga, Raj Medicity da Tangkak Ani Tokna Operation Tobasu Loy Kre, James K. Hauzik Oiriba Fiba Masida Karadang Oirabasu, Mateng Oinaba Mahaki Hairok Maning Lekay Dilayba Yumda, UAL Amadi UNAL na Hagting na Chatuna Cell Amadi, Aja Atake Potlam Sing Tengbang P. Kibane, Tengbang Kongchat Aduga Mari Lainana UNAL Ge Secretary Chongtham Ibetom Bin Hai Tangdu Leita Draba Iram Damasida James Gumba Mathona Leiba Khul Ngakpa Amada Angamba Mateng Pangba Pangbase Chauthokchaba Pawi Mathona Leiba Khul Ngakpa Kaya Ama Ngasi Soktuna Awaba Taraga Leiri Kaya Amana Manipur Ge Apunba Saktam Gidamak Thawai na Pontha Pikre Athoba Sing Ase Matam Leiba Kibikta Ningsing Biba Amade Makoigi Imung Manunga Pukmen Paumin Duna Makoigi Awabada Ngaihaktang Oirabaso Saru Yaminaba Haibase Tangai Fade Haina Mahak na Makata Ki Punbulup Unalamati UAL Uipok Punbuluki Koi look Aniesi Kusam Nazaraga Kogi Hiroki Patu the Lairiba Agi Sanpa Ningthozam James Ki Kantaki Laibaktiba Migi Tang Hundagi Kangongana Tolapa Kogi Irang Asida Lebaki Irang Asida Kunga Pai Sasi So Panang Badagi Koi Uripok UAL Amadi Unali Maikaidagi Namzabakara
केस होइना कोई लुपा लिसिंग मंगा खतगा अखोई सिदा लेजरीबा पोसे खरा सितगा अखोई लापसु लापना इसा असि थेंगबसु थेंगना इतंग इसा असि याइफनबगी दम तुंगी पुंसीदा अमुक्का हन्ना मसाकदे असोय अंगाम यावदना तंदु लेताना नुंगाये फना पानबगी दम अखोई याफन मगुन पिजगे लोइना मागी अनाबसु फारो आइसे लक्ष्यबे Yairipok Azad Golaidagi Kaital Manbi Faubagi kilometer Tarahumdorum Sangba Lambiasi Matang Tha August Ki Tang Ohum Faubagi Manungda Mari Lenaba Authority Na Semjin Ba Hodrabadi Matangi Numit Tang Mari Dagi Kongjang Changsin Ba Haunaba Warip Lokre Haidi Ba Warip Asi All Changam Dabe Club Coordinating Committee ACCCOC Amadi Tanzimul Ulama Changam Dabe Ga Punna Ngarang Pamkiba Mifam Amana Lokibane Mifam Maduda, Changam Dabi Fauraga, Chatliba Yaripok Dagi, Kaital Manbi Faubagi, Fibam Soklaba Lambigi Matangda Kupna Kanake, Yaripok Azad Golai Dagi, Kaital Manbi Faubagi, kilometer Tarahum Durum Sangba, Lambiasigi Fibam Ka, Hena Fataba Maramna, Lambiasigi, Nagia Talariba, Miam Hakjang Sokningai, Werapa Amade, Mahairu Singda Changna Kudung Chadaba Fibam Kaya, Mayok Narapadagi, Tangai Fadana Lambiase, Semjinaba, Mifamase Pangtokimane. Mifam Aduna, Matang Tha August Ki Tang Ohum Faubagi Manungda, Manipur Lenga Ki, Mari Lenaba Department Na, Meeting Changlak Trabade, Matangi Numit Tang Mari Dagi, Maikai Adongi CSO Club, Amade Mairapai Bilub Singa, Luinana, Akanba Kongjang Changsinba, Haina, Wadab Loki Haide. Republican Party of India Atwale, Manipur State Ki Unit Ki Nona President Oinaba Kontozam Bisorjit Khankre, Hiramasi ki matangda RPI Atwale notice ke observer Binod Nizalze na kudek piraga thadurapa cherol amana hai party asigi Manipur State Unit ke President Oina Konthosam Bisorjit Khale aduga unit asigi working president ke phamna Laiton Jam Haridas na puragani haide Humputara mga suba ban mahotsav ka Mari Lenana Lions Club of Ningthaukhongge member sing nangase Khapot Sangbam Ward number 9 da Laiba Saloi Laimai ke Laibungda U Charathabgi Thauram Ama Pangthokre Thauram aduga Mari Lenana Lions Club Ningthaukhongge Secretary L Romes na hai Malemda U Wakaya Koktorak Panamaram Oiraga Mahosagi Khalda Singna Bakaya Thorakle Masina Aying Asagi Khalda Ahong Bakaya Purakta Banate Oirakli Bafiba Masida Mahosagi Khal Ase Karadang Oirabasu Kanabagi Pandamda Uchara Thabagi Thorum Ase Pangthopane Ngase Lions Club Ningthaukhongge member Sing na Thariba Uchara Sing Ase Mapung Maray Faba Ngamnaba Angamba Thodang Logani Haina Mahak Namakata Ke Manipur Social Audit Agency MSAA na Sinduna Wangjing Tentha CD Block ki Makadaleba Lairongtel Ningel Gram Panchayat ki Social Audit Gram Sabha Ngarang Panchayat asige Khoirom Hydroi Pokpi Handpump Makungda Leiba Reading Room Sanglenda Pangthokre MGNREGA amasung PAMYG gi Matangda Financial Year 2020-21 gi oina pangthokiba Social Audit Gram Sabha Mefamatuda Koirom Khulge Ahal Khaidem Ningthau Maitaina Thauram Mapu aduga Manipur Social Audit Agency Thaubalgi District Social Auditor TH Santikumar DRDA Thaubalgi OA Inderzit DRDA Thaubalgi Project Officer Y Kumar Social Audit Thaubal District ki Coordinator Sidam Thaubal Jila Parishad ki Adaksha KH Soba Lairongtel Ningel Gram Panchayat ke Pradhan Salam Kumar, Wangjing Tentha City Block ke Panchayat Secretary MD Islamuddin amasung Lairongtel Ningel GP ge Gram Rozgar Sevak A ke Romena Athoiba Mitung Lensing Oina Sarukya ke Gram Sabha Mefam Aduda Sarukya ke ba Mari Leinaba Loisange Official Singna MGNREGA amasung PAMYG gi Matang amadi Job Card Holder amasung PAMYG gi Beneficiary Singna Tawudaba amadi Tawroidaba Sing Sandukna Miyamda Thamke Gram Sabha Mefam Aduda Lairongtel Ningel Gram Panchayat ke Pradhan Salam Kumar na hai Yum Sabagi Scheme da Yauraklaba Beneficiary Singna Thadarakliba Senfam Sing Ado Madam Chana Sizinaduna Yum Sabiyo Paisa Loktoklaga Yum Sadrabadi Mari Leinaba Loisangi Mamangda Pradhan Amasung Jila Parishad ke member Hatpaga Chap Manay
Lengakna Paikhalakliba scheme mai pakna pangthopa ngamnaba amadi chawkhatpa khungang amamam oinanaba aikoi punna hotnaminasi haina mahakna phongdokhi thauramada miyam na hanglakpa wahang singi paukumsu social audit gram panchayat ngakpingani gram sabha mifam aduda saruk yakiba official singna pikhi government agi khajiji pali sarkar haibata asna aya bagi pirakpa asimaktada akoi perong thening GP asigi aigi aingonda phangba natraga phangdaba haibadugi natabada GP asida yum chani changba haibase adugi mati nungai haina mayam da kuba antang khonning sigi matang akoi pesa pirakpa asida akoi yum si pesa paiba singna di pesa hapchalaga sagri ai adabu pesa lejata bamina di lupa lang khotang phangnasu yum macha am sagi hara khandusu aigi GP sina mayam yawi aduna yumji chadabida pesa lokthokpigano pesa lokthoktragadi hayeng panchayki asida ai jila parshad amadi ai akoi office ki mamangda mayam na hatpaga samane aduna mayam pesa si matam chana lobiraga yumji sagi haima mayam nongte hana haijari Haukiba tang kun taruktagi Kolkata da leiba Netaji Indoor Stadium da pangthokiba Nipan Suba International Karate Championship ta Manipur gi mahut sinduna saruk yaribi Border Town More gi sanarui tarukna punna medal mapan lobangam kre Championship asida medal loba ngamkraba sanarui sing adude Namoizam Mahesh Maitei amasung Kongkham Priti Chanuna gold medal ani Tiam Prem Kumarna gold amasung silver medal ama Irengbam Pushpa Chanuna silver medal ama Sarungbam Rostrum amasung Naurem Doli Chanuna bronze medal amamam lobangam ke ngasi loishingadaba championship asida sub junior category ge sanaroi ama sanagadaba watle mahaksu medal amadi soidna laurakani haibage thajaba chaune lei haina karate do more ge coach Arambam Gitson na phongdorakle Aroibada maru oiba pau amuk hana pizari India ke President Draupadi Murmu na Sikkim ke Governor Lakshman Prasad Acharya bu Manipur ke Governor in charge oina hapada ayaba pikre Niti Ayok ki mifam amadi Chief Minister Singhi Conclave ta Manipur ke Chief Minister Nongthom Birena Prime Minister ga tonga na unaki balai brakhaina AICC ki luchingba Jairam Ramesh na hanglakle Maitai Mitai Furup Scheduled Tribe Status Bibi Naba Union Minister of Tribal Affairs Joel Oram Amade Health and Family Welfare Minister JP Nadada Memorandum Pishilagani Haina Shiv Sena Manipur State Unit ke President M Tombina Fundurakle Amade Manipur da thokliba irang ase lakshinaba hotnabada CRPF na achoba thodang lobug loinana angam bathakta mateng pangli haina Union Home Secretary Ajay Kumar Bhalana phongdorakle Matang asda hojiki oinadi Times of Manipur ge Manipuri Paulo Shinjare meeting tabiri bapum namakpo CHAPLINA MAISNAM na amuka na krumzari